Russia thingbadagi UN Security Council na Ukraine gi matang da resolution pass tawba ngamkhidre. Russia gi khongthang condemn tawba Security Council gi resolution vote launa bada India yaukhidre. Russia na Ukraine da landaba gi khongthang condemn tawba Security Council gi resolution gi matang da vote launa bada India yaukhidre. India na misang sungsinadabagi wakhalon paladuna resolution adugi matang da vote launa bada saruk yakhidavane. Member taraga manga gi Security Council gi resolution adu vote launa bada member taraga mathoi aduna sawatki. Irai numit ki numidang da vote launa kibada India da natana China amasung United Arab Emirates su saruk yakhide. Resolution adu veto power paiba permanent member ama oiriba Russia na reject tawki. Vote launa baduda yaudabagi maram paladuna India gi permanent representative TS Tirumurti na haiki diplomacy gi lambi thokpa haibase nungnang ningai ne aikhoina lambi asida halakpana khwaidagi hena phai khenaba wafam sing amasung yenaba sing laikhai tanabagi khwaidagi pharaba pambai de wari sanaba sini haina mahakna phongdokhe. Russia gi maming pandavida Tirumurti na haiki madude handakta Ukraine da oiragli bafibam asina India bu yamna nungai hande khud thoknaba amadi yengthinabagi thokdangsing khudakta lepnabagi khongthangsing paikhanaba ikoina mari lainaba pumnamakta appeal tawre. Hauzik leriba malemgi order asi UN Charter International Law amasung state singi sovereignty amadi territorial integrity bu ikai khumnabada yumpham oiraga semkhibani haina palladuna mahakna haiki madudi member state pumnamakna principle sing asibu ikai khumnabaga loinana pukning thawgatningai oiba lambi ama puthoknaba hotnaba mathau tai. US Albania amadi leibak yankhairom na sponsor tawkhiba resolution adu Russian troops sing na Ukraine gi capital Kyiv tamna sangsilaklingai da vote launa khibane. Resolution adu gi pandam di Russia na Ukraine gi mayokta akan aring gi thawong sing sathai amadi thawong aduna international peace amasung security da akaiba pi haina laukthokpane. Masida natana Russia na Ukraine gi mayokta force sizinaba khudakta lepa amadi Russian forcing Ukraine dagi mapung phana handokadabani haiba demand asisu resolution adugi manung challe. Atopa maru oiba resolution aduda palliba wafam de Russia na Ukraine gi Donetsk amasung Luhansk sairiba mafam sing asibu ningtamba laibak sing oina sakhangkhiba du handokadabani haiba sine. Russia gi khongthang condemn tawbagi wafam ase member chamaga marfudraga humdoi leiba General Assembly na khanaragane vote launabada laibak ahumna saruk yakhidaba haibase Russia bu sagotpa oidabana laibak asi malemdagi naitom tahalakpa yai haire. Russia gi President Vladimir Putin amasung China gi President Xi Jinping na thasigi anganbada statement ama sign tawnaduna laibak asigi marigi ngamkhai leite haina laukthokraba matungda China na Security Council gi resolution vote launabada saruk yakhidabane. Ukraine amadi Russia gi Lanmee sing na kanna khud thoknare. Russia gi Lanmee sing Thanna Yaoba plan ani Kapthakhre haina Ukraine claim tawkhre. Ngarang Russia na landarakhiba humni chanba numit asida Ukraine amadi Russia gi Lanmee sing gi marakta Kyiv gi lambi gi sorokta akanba mongda khud thoknare. Hauzik phawbada Ukraine gi maikaidagi Russia gi armor chama hena thugaikhre. Lanmee lising ama hena hatkre. Ngasisu Russia gi Thanna Yaoba plan ani Kapthakhre haide. Ukraine gi Lanmee sing aduna capital Kyiv kha thangba maikaida Odessa amadi awang nongpok thangba maikaidana Kharkiv ki lamdam gi sarukta akanba mongda khud thoknare. Ngahan nongyai matung tarakpada Ukraine gi awang building abada Russia gi missile attack chatharakpadagi amang ata thokle. Ukraine gi oinadi hauzik phawba sokna khiba lan asida Ukraine gi miyoi chamaga marfudraga nipan sire haina health minister gi maikidagi phongdokle. Russia na di Ukraine gi kha thangbada leiba Melitopol city capture tawre haide. UK amadi malem gi atai atopa laibak kunga manga na Ukraine da mateng pangnabagi damakta lan gi ahenba khusu khulai pisille. Russia gi Lanmee sing asina capital Kyiv ki lambi sorok singda sangsilakpada Ukraine gi Lanmee singna akanba maungda athingba pide. Marak asida Ukraine gi President Volodymyr Zelensky na US ki maikaidagi zenthoroknaba wafam ama
ऑफर तौखिबा अदु याखिदबगा लोइनना कैपिटल किपता लैदुना रशियागी लानमीसिंगा खुदथोकनरी हाइरे रशियन ऑक्युपायरसिंगना अखोइगी स्टेट असिगी सेंटरदा थिंगबा पीबा पामे अदुबु अखोइना थौरांग अदु याइखाइख्रे यूक्रेन की कैपिटल किप की मायर ओइबा वेटली क्लिस्कोना हाइखिबदा सिटी असिदा लैबा फ्लैट सिंगी ब्लॉक अमदा मिसाइल तासिलख्रे मदुना मरम ओइरगा अपार्टमेंट मरीदी अमांगता थोख्रे चथरखिबा एटेक अदुदा आंगांग अनि याउना मियोय कुंथ्रागा मंगाना सोकपन नंगले हाइरे रशिया की वार प्लेन सिंगना अहेनबा एयर स्ट्राइक कया अमा चथरकपा याना लैरिबा सिना मरम ओइरगा मियामना सेल्टर सिंगदा संगजफम लौनबा वाफम खंगल्ले ngarang ayuk anganba matamda Ukraine di lanmi singna nongsup thangbada leiba maruoiba lambi amada Russia gi lanmi singna chatharakiba attack ama takthokpa ngamkhre haire Kiev ki kha thangbada leiba airport amada Russia gi paratrooper singna pik thana tongba IL-76 plane ani Kapthakhre haina claim tawre Ukraine gi intelligence service na phongdokiba warol gi matungina IL-76 plane amadi bila Trasrakvat ki manak nakna Kapthakhre plane aduna Kiev ki kha thangba sarukta landing tawna bohona bada Kapthakhre Ukraine ki defense minister gi maikai dagide hiram adu ki matangda sapsana confirm tawdri haire irai numit ki atheng bada defense ministry na haike bada Kiev ki manak nakna ba Vasil Kiev ta Russia gi lanmi sing pikthanna tongliba IL-76 plane ama Kapthakhre Ukraine ki Lieutenant General Valery Jansani na haikibada aircraft asi Russia gi paratrooper sing puraga Vasil Kiev area da landing tawna bohona kibadagi Ukraine gi anti-aircraft na plane adu Kapthakhre ni haire Bharat masa sing border post ta chatana ba embassy na khangan khre Russia na Pakistan air strike chathakre Ukraine da laiba Bharat ki embassy na laiwak adu da laiba Bharat macha sing border post ta chatana ba akan ba wafam thamduna advice tawkhre amarom da Bharat na laiwak asigi macha sing Russia na attack tawbada asok apan nanghandana basu laiwak asina maruoina Prime Minister Narendra Modi na Russia gi President Vladimir Putin da khangan khre oirakliba phiba masida Bharat na hanana laiwak asigi citizen sani ganifu Ukraine dagi Delhi da purakhraba matung ngarang su akhanaba flight amana Bharat ki mahiroi sing Ukraine dagi puraktuna Mumbai da thunglagani haina agency gi pauna haire amarom da Russia na Ukraine gi tongan ba mapum kaya da Pakistan na nongthak dagi air strike chathabada natana military posting da su air strike Kapthakhre haire oiragliba phiba masida United Nation gi Security Council na Russia na sathariba thawong adu khutakta lepnaba resolution lawkhre Prithvi gi laiba kaya na su Russia gi thawong adu bu condemn tawbaga loinana attack adu khudakta lepna bu wari sana bakhangan khre agency gi pawgi matungina Ukraine da Bharat macha lising kunlom laidi haire Bharat na oidagliba phiba masida Ukraine dagi India masa sing puthorokna ba akhanaba flight ahum thaurang tawkhre haire Amaromda America amadi Japan Russia da tongan ba hiram kaya ga mari lainana sanction thamkhre United Nation na lawrakpa phirepta Bharat nasu support tawgani haiba galoinana thawong asi cabinet ta khanakhre malem gi laiba kaya na Bharat ki Prime Minister Narendra Modi da thawong asi gi matangda wari sanaduna santi purakna bagi damag maruoi ba midyang thamkhre haire Khetrigaw gi mire poidiba Rohit Allies bullet nongmaina kaplam le CM Birena anaba hangkhre soklaba Rohit Allies bullet pu nongmaina panduna Rajmedhi city da lairiba sida State asigi Chief Minister N Biren chatuna anaba hangkhre mahaki asigumlaba nungaitaba thokdogasi makhata na thogan biga nuhaina su haikhibaga loinana mahaki layengbada yauriba Dr Singda kanno hona biduna Rohit pu thuna phana bohona biyu haina su haikhre BJP na singa masung tamda su taunariba chingi lalhauba singa pullaga amukhana power paina ba kanba lalong chathare ibobi Union Home Minister Amit Shah na Election Code of Conduct thugaibagi matangda ECI amasung CEO da wakat khre handak pangthokodoriba Manipur Legislative Assembly mikhal ga mari leinana aina thingkhrapa kuki National Organization na singi kendra anida miyamna BJP da vote pigadabane haina ngahan phongdokiba wafam adugi matangda
Manipur Pradesh Congress Committee MPCC na ECI amasung CEO da action laukhatpinaba memorandum pisinkhre sing amasung tamda BJP na anti-social amasung anti-national element singa pullaga amukhan na power painaba akan balalong sathari haina hanagi Chief Minister Okram Ibobina phongdokhre ngarang Imphal gi BT Road ta leiba Congress baban da pangthokpa pawgi mifam amada hanagi Chief Minister Okram Ibobina hai Congress na laingak pairingai matamda suspension of operation taunaki ba lalawlub amabu BJP na election gi model code of conduct ki wangmada vote phangnabagi damag khulai oina sisinnarakba asi ain gi wangmadane thawong asigi matangda action laukhanaba ECI amasung Manipur gi CEO da memorandum thaduna khangankhre BJP na mikhalda su group amata sisinaba laite NBren lakliba taraganithoi suba Manipur Legislative Assembly mikhal gi campaign sathabada laingak pairiba BJP na kanagumba suda leiba lalarup amata sisinaba laite haina Chief Minister Nongthongbam Biren na phongdokhre wafam asi nitai pat chuthekta leiba BJP Manipur Pradesh ki thambal sanglenda paungbi singa unaba mada en Biren na phongdokhibane BJP na mikhal gi bot khombada suda leiba lalawlup sing sisinare haina Congress na maral sirakpagi matangda paumi singna hangba wahangi paukhum piraduna Biren na makata na hai BJP gi maikaitagi kanagumba lalawlup amata bot khombada sisinaba laite makhoi gi aningba apambada satsabane National Health Mission gi contractual staff lising ani ga cham humpugani thoi angakba mawongda Health Department ta regular tahankhre Manipur da thokliba angak pathokdok singi manungda handak pangthokadoriba taragani thoi suba Manipur Legislative Assembly election gi code of conduct chanagadaba nongma walingaida National Health Mission gi makhada tongan ba posting da thabak tauba contractual staff lising ani ga cham humpuni thoi Manipur lainga ki Health Department ki makhada regular tahankhre Press na phangba pauda yamna angakpa mawong amada hathu ba manba mawong da thokiba order adu sahidi yauraga tang yaudaba yaure aduga regular tahanbagi sahi tawriba officer adugi signatory dana 06/01/2022 haina ide haidiba tongan ba posting gi regular tahankraba staff lising ani ga chama humpugani thoi adu lamphel patlai ba Health Department ta joining report pi ba chatpada Loksin binaba official sing laitabaga loinana joining tawba lakliba staff sing adu ningthina response tawbidre haibagi wathok amasu leide loinana hauzik oiriba phibam asida National Health Mission gi contractual staff lising ani ga chama humpugani thoi adu Health Department na loksin gadra natraga loksil loidra haibagi chamam na basu thokle haire yamna ngagliba wafam amana ing 2005 ta matamdugi Prime Minister na launch tawkhiba National Rural Health Mission NRHM ga nauna launch tawba Urban Health Mission NUHM ani asigi mahutta National Health Mission haina lairakpadagi ing 2018 gi March thada matam loibadagi ing 2020 gi March phawba matam sangdokhraba COVID-19 laina laichut asi lakpadagi mafam marang khangdana leiriba center sponsors ki masigi contractual staff lising ani ga cham humpugani thoi election gi code of conduct laukthokadaba nongma walingaida regular tare haina order thokliba si yamna chamamnaba madi singdaningai oiba wathok amasu oirakle haire masida hangningbiba wafam de central sponsor scheme amabu matau karamna state government ki department ta onthokadoribano haibasine center na chada marfudra senthang pitharaga state na chada taragi senpham puthoklaga hanagi contract laiba staff singi tolo piramba du haujikti state government na regularize tahan khrabani na chada chama state na puthoklaga thagi tolo pigedoribane lamdam asigi selthum gi achouba awaba leiringai aduga hanagi employee singi tolop amadi pension phawba pibada wana leiringai staff lising ani ga chama humpugani thoigi tolop na kadai dagi selna pigedoribano haiba wafam su lakle ngasi mak regularly takraba staff lising ani ga chama go humpugani thoi hauji joining report tawpham khangdavadagi kangawna duna leire hauji leriba National Health Mission gi staff singi phibam asidi mathang lakadoriba no ba sarkar amana hekta kakthakhiba yaba mawong dane makhoina regular tanabani haiduna koisen senduna khaigat nakiba chouba senpham adu mangjaba tabane UNLF na awaba phongdorok le
Mangkraba Manipur gi ningtamba hanjinaba lanthengnabiramaba ikai khumnajaba ahal ibungo Yawoloi ngangom binodna haukiba chaichat kunga mathoi February 2022 gi ayukta haksanggi anaba mana maram oiduna laikhidabada UNLF amasung Lanmee Sanglub MPA na awangba thakta Yawolgi ikai khumnaba pizari haina aina thingkraba lupasigi Deputy Secretary Publicity M Sakhena thokpa cherol amana haire cherol aduna makhatana hai ahal ibungo Yawoloi binod ing kumza lisingamaga samapan ni fuhumdoi gi chaichat taraga tarukta January da haubam marakda laiba ngangom ibohol amasung ngangom ongbi ive cha laimagi ani suba macha oina phangjakhe pokminaba masin manaw amadi masal mase nipan gi manungda ahal ibungona ani subani haide aroibada tabiriba pumnamakpu thagachari